KUKI KHUTLAI PAIBA LANDARAKPADAGI PHIVAM SHOKNA LEIRIBA Jiribam Districta Chief Minister NONGTHOMBAM BIREN Hakthengnana Laktuna Yengshinbinaba All Jiribam United Clubs Organization AJUCA gi President MAIPAKSANA Chief Minister gi Pukning Chingshillakli Jiribam gi Babuprada Leiba AJUCA gi Office ta Pangthokpa Paugi Mifam amada wafam asi phongdokladuna mahakna hai Chahi ama helaba irang asida Jiribam da tungan ba thodok macha ani khagnatna achauba thodok wathok sing thoktana ingna chikna leirakhibane nongmanini asida misimina yauna district asida pamdaba thodok kaya tholakliba si laibakhibane masida bekra romda yung kaya mai thaba yauna pamdaba thodok wathok mayam ama thoklakle Maitei khunja kaya lanjena duna relief camp ta leinare district asida matik chaba security personnel sing tharaktuna Jackson Taurang Laukhatnaba Jiribam District DC amasung Chief Minister NONGTHOMBAM BIRENda memorandum ama pisilagani haike Paugi mifam aduda apunba Jiribam MAIPAKSANA AJMP MSF District Community All Manipuri United Association Amawaba All Jiribam United Clubs Association AJUCA amade Jiribam gi tongan ba lup kaya gi luchingba singso sarukyakke Innocent people singi property, life, safe to hansi, government yung matulog. Aduna, ngarang nahandagi, Jiribam da LEIRIBA worst situation si, mapunghan ka to ng si, Manipur government ni assume nila. Aduna, ikoy na memorandum masida, ikoy na number 1 da policy, kudagta state force, Jiribam ni district chin matuna, state force marang kaya na, amadi central planning processing marang kaina kudakta deployment tamunaba haibu memorandum number 1 sida pali masina tragadi unwanted incidents mayam se chi control toba namoya du control toba da botani state force amadi kogi paramilitary force mutichana thambi bana hajensi